ꯍꯥꯏ ꯃꯌꯥꯝ ꯀꯔꯝ ꯄꯥꯜꯂꯤꯒꯦ? ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯀꯔꯤꯝꯕꯨꯗꯤ ꯂꯩꯇꯦꯕꯀꯣ, ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯅꯦꯕꯀꯣ, ꯂꯟꯁ ꯊꯣꯡꯒꯦ ꯇꯧꯕ 12ꯒꯤ꯫ ꯑꯗꯨꯒ ꯁꯨꯝ ꯑꯩꯅ ꯉꯁꯤ ꯇꯨꯅꯤꯡꯈꯣꯛꯀ ꯕꯦꯔꯤ ꯏꯔꯣꯟꯕ ꯑꯃꯒ ꯇꯧꯒꯦ, ꯈꯥꯕꯤ ꯑꯃ ꯇꯧꯒꯦ ꯇꯧꯕ, ꯑꯗꯩ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯃꯒꯀꯣ꯫ ꯑꯗꯣ ꯁꯨꯝ ꯑꯩꯅꯅꯦ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯀꯥꯞꯇꯕ, ꯉꯁꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯀꯥꯞꯀꯦ ꯍꯥꯏꯅ ꯑꯩꯅ ꯀꯥꯞꯄꯛꯄꯅꯦꯕꯀꯣ꯫ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯀꯩ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯅꯀꯣ꯫ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ, ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯕꯤꯌꯣ, ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯀꯥꯔꯣꯟ ꯑꯈꯥꯕꯤꯁꯤ ꯉꯧꯕ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯅꯤꯡꯈꯣꯛ ꯊꯣꯡꯕꯁꯤꯅꯀꯣ, ꯑꯍꯥꯟꯕꯒꯤ ꯏꯁꯤꯡꯗ ꯉꯥꯔꯤ ꯉꯥꯇꯥꯏ ꯍꯥꯞꯇꯅ ꯐꯨꯠꯂꯤꯕꯅꯦꯕꯀꯣ꯫ ꯑꯗꯨ ꯃꯇꯨꯡꯗ ꯇꯨꯅꯤꯡꯈꯣꯛꯁꯦ ꯍꯥꯞꯇꯣꯏꯅꯦꯕ꯫ ꯇꯨꯅꯤꯡꯈꯣꯛ ꯃꯅꯥꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯣ ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯆꯦꯡꯕꯥꯡ ꯂꯧꯊꯣꯛꯄꯅꯤ, ꯆꯥꯒ ꯊꯛꯅꯕ ꯑꯩꯅꯀꯣ ꯊꯥꯎꯗ ꯍꯥꯞꯄ ꯉꯧꯕꯅꯦꯕꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯇꯨꯅꯤꯡꯈꯣꯛ ꯑꯁꯦ ꯈꯔ ꯈꯔꯕꯨꯗꯤ ꯃꯍꯤꯁꯦ ꯂꯥꯛꯈꯠꯂꯦ, ꯇꯨꯅꯤꯡꯈꯣꯛ ꯍꯥꯞꯄ ꯌꯥꯔꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯇꯨꯅꯤꯡꯈꯣꯛꯁꯦ ꯍꯥꯞꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯋꯥꯠꯂꯒꯅ ꯈꯤꯇꯪ ꯍꯥꯞꯄꯒ, ꯑꯗꯒꯤ ꯊꯨꯝ ꯍꯥꯞꯄꯒ ꯐꯨꯠꯇꯣꯏꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯔꯣꯟ ꯑꯈꯥꯕꯤꯁꯤꯁꯨ ꯑꯃꯨꯛꯇꯪ ꯑꯣꯜꯂꯒ ꯉꯧꯊꯣꯛꯅ ꯊꯝꯒꯅꯤꯕ꯫ ꯑꯗꯣ ꯍꯥꯏꯗꯤ ꯃꯨꯜꯂ ꯃꯇꯨꯡꯗ ꯃꯆꯨ ꯃꯔꯣꯏ ꯍꯥꯞꯇꯣꯏꯅꯦꯕ꯫ ꯃꯌꯥꯝ ꯑꯩ ꯆꯥꯁꯦ ꯊꯛꯀꯦ ꯇꯧꯔꯤꯅꯤ, ꯀꯩꯒꯤꯅꯣꯗꯤ ꯆꯥ ꯌꯥꯝ ꯄꯥꯝꯖꯩꯕꯀꯣ꯫ ꯑꯗꯣ ꯆꯥ ꯌꯥꯝ ꯊꯛꯅꯤꯡꯉꯨꯔꯦ, ꯆꯦꯡꯕꯥꯡ ꯉꯧꯕꯁꯤ ꯆꯥꯒꯦ ꯇꯧꯔꯤꯅꯤ꯫ ꯃꯌꯥꯝꯗꯒꯤ ꯌꯦꯔꯨꯝꯁꯤꯅ ꯍꯧꯔꯅꯤ꯫ ꯌꯦꯔꯨꯝꯁꯤꯒ ꯍꯣꯔꯦꯟ ꯑꯩ ꯑꯥꯂꯨ ꯈꯥꯃꯦꯟꯁꯤꯟꯕꯤ ꯉꯥꯟꯒꯦꯕꯀꯣ ꯆꯥꯛꯇ, ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯡꯒꯅꯤꯕꯀꯣ, ꯁꯣꯛ ꯇꯧꯁꯤꯟꯒꯅꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯏꯄ꯭ꯋꯥꯅꯤꯄꯥꯒ ꯏꯆꯥꯅꯤꯄꯥꯒꯁꯦ ꯇꯨꯅꯤꯡꯈꯣꯛ ꯊꯣꯡꯕ ꯆꯥꯗꯦ꯫ ꯑꯗꯒꯤ ꯉꯁꯤꯗꯤ ꯃꯊꯦꯜ ꯍꯥꯏꯕꯒꯨꯝꯅ ꯌꯥꯝꯃꯤ꯫ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯁꯨꯝ ꯑꯈꯥꯕ ꯍꯥꯏꯗꯤ ꯀꯥꯔꯣꯟ ꯑꯈꯥꯕꯁꯤ ꯉꯧꯕ ꯑꯃ, ꯇꯨꯅꯤꯡꯈꯣꯛ ꯊꯣꯡꯕ ꯑꯃ, ꯑꯗꯩꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯃꯀꯣ, ꯑꯗꯩꯗꯤ ꯕꯦꯔꯤ ꯏꯔꯣꯟꯕ ꯑꯃꯒ ꯇꯧꯅꯦꯕꯀꯣ꯫ ꯑꯗꯣ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯇꯟ ꯍꯧꯕꯅ ꯂꯣꯏꯔꯦ, ꯑꯃꯒ ꯍꯥꯟꯅ ꯉꯧꯕ ꯊꯝꯈꯔꯦ꯫ ꯑꯗꯩ ꯍꯧꯖꯤꯛ ꯑꯃꯒ ꯉꯧꯅꯤ꯫ ꯁꯤꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯣ ꯈꯥꯡ ꯊꯥꯒꯠꯇꯅ ꯑꯩ ꯀꯥꯔꯣꯟ ꯑꯈꯥꯕꯁꯦ ꯃꯨꯟꯅ ꯂꯣꯏꯔꯦꯕꯀꯣ, ꯃꯨꯟꯅ ꯃꯆꯨ ꯃꯔꯥꯡ ꯍꯥꯞꯄꯅꯤ, ꯉꯧꯅ ꯂꯣꯏꯔꯕꯅꯦꯕꯀꯣ꯫ ꯑꯗꯒꯤ ꯏꯟꯖꯥꯡꯁꯤꯁꯨ ꯇꯨꯅꯤꯡꯈꯣꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯌꯦꯔꯨꯝ ꯊꯣꯡꯒꯗꯕ ꯋꯥꯠꯂꯦꯕꯀꯣ, ꯑꯗꯩ ꯕꯦꯔꯤ ꯏꯔꯣꯟꯕ ꯑꯃꯒ ꯃꯦꯠꯀꯗꯕ ꯋꯥꯠꯂꯦꯕ꯫ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯒꯠꯂꯦꯕꯀꯣ꯫ ꯑꯁꯤ ꯈꯥꯡ ꯁꯥꯕꯁꯦ ꯉꯥꯏꯔꯤꯉꯩꯗ ꯑꯩ ꯇꯤꯜꯍꯧ ꯀꯩꯀꯥ ꯈꯣꯛꯀꯅꯤ꯫ ꯑꯗꯨ ꯃꯌꯥꯝ ꯑꯁꯤ ꯑꯂꯨ ꯇꯛꯈꯥꯏꯒ ꯀꯥꯏꯅꯀꯣ ꯃꯆꯨꯒ ꯍꯥꯞꯄꯒ ꯑꯁꯤ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯔꯅꯦꯕ꯫ ꯑꯗꯒꯤꯗꯤ ꯈꯥꯡ ꯁꯥꯔꯤꯉꯩꯗ ꯑꯁꯤ ꯑꯣꯠꯈꯥꯏꯔꯅꯤ꯫ ꯑꯁꯤ ꯇꯣꯃꯦꯇꯣꯁꯤ ꯉꯥꯟꯈꯤꯕꯁꯤꯒ ꯏꯔꯣꯟꯗꯣꯏꯅꯦꯕ, ꯍꯥꯏꯗꯤ ꯁꯤꯁꯨ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯁꯤꯒ ꯄꯨꯟꯅ꯫ ꯑꯗꯨ ꯃꯌꯥꯝ ꯈꯥꯡ ꯁꯥꯔ ꯊꯥꯎ ꯍꯩꯔꯦ꯫ ꯊꯥꯎ ꯍꯩꯔꯕ ꯃꯇꯨꯡꯗ ꯇꯤꯜꯍꯧ ꯍꯥꯞꯀꯅꯤ꯫ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄꯅꯦꯕꯀꯣ꯫ ꯑꯗꯣ ꯇꯤꯜꯍꯧꯁꯦ ꯉꯥꯏꯍꯥꯛ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯕ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯇꯣꯃꯦꯇꯣꯗꯨꯃ ꯍꯥꯞꯆꯤꯜꯂꯒ ꯏꯟꯖꯥꯡꯒꯤ ꯁꯣꯛ ꯇꯧꯁꯟꯗꯣꯏꯅꯤ꯫ ꯃꯨꯜꯂꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯏꯟꯖꯥꯡꯒꯤ ꯁꯣꯛ ꯇꯧꯁꯜꯂꯦ꯫ ꯑꯗ ꯍꯧꯖꯤꯛ ꯑꯣꯃꯦꯠ ꯍꯥꯞꯄꯒ ꯊꯨꯝ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯐꯨꯠꯂꯒꯅꯤ꯫ ꯑꯣꯃꯦꯠ ꯍꯥꯞꯆꯤꯜꯂꯦꯕꯀꯣ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯐꯨꯠꯄꯅꯤ꯫ ꯃꯥ ꯐꯨꯠꯄ ꯉꯥꯏꯔꯤꯉꯩꯗ ꯍꯧꯖꯤꯛ ꯕꯦꯔꯤ ꯑꯃꯨꯛ ꯏꯔꯣꯟꯒꯦ꯫ ꯕꯦꯔꯤ ꯏꯔꯣꯟꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ꯫ ꯑꯁꯤꯁꯦ
ꯏꯁꯤꯡꯅ ꯏꯔꯣꯜꯂꯒ ꯇꯧꯈꯤꯕ ꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯏꯔꯣꯜꯂꯒ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯊꯣꯡꯉꯝꯃꯒꯕꯨꯗꯤ ꯃꯥꯡꯒꯗꯕꯀꯣ ꯈꯔ ꯂꯥꯏꯠꯁꯦ ꯁꯣꯟꯅ ꯂꯩꯕꯅꯤꯅ ꯃꯝꯃꯦ ꯃꯐꯝꯁꯦ ꯑꯗꯨꯅ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯃꯌꯥꯝ ꯏꯔꯣꯟꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯇꯨꯅꯤꯡꯈꯣꯛꯀ ꯍꯥꯞꯆꯟ ꯃꯅꯥꯁꯤꯒꯁꯨ ꯍꯥꯎꯋꯦꯕꯀꯣ ꯑꯗ ꯃꯌꯥꯡꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯉ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯆꯥꯂꯨꯛ ꯊꯥꯅ ꯈꯣꯠꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯇꯥꯛꯆꯔꯛꯀꯦ ꯕꯦꯔꯤ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯇꯨꯅꯤꯡꯈꯣꯛ ꯊꯣꯡꯕ ꯑꯃꯁꯨ ꯂꯩꯔꯦ ꯕꯦꯔꯤ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯇꯨꯅꯤꯡꯈꯣꯛ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯉꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯉꯥꯔꯤ ꯑꯃ ꯉꯧꯕ ꯂꯩꯔꯦ ꯑꯗꯩ ꯌꯦꯔꯨꯝ ꯇꯟ ꯑꯃꯒ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯅ ꯏꯄꯥꯒ ꯏꯆꯥꯅꯨꯄꯥꯒꯤꯅ ꯃꯣꯏꯗꯤ ꯑꯆꯝꯕ ꯆꯥꯗꯕꯅꯤꯅ ꯃꯣꯏꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕꯗꯨꯒ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯦꯕꯀꯣ ꯑꯈꯥꯕ ꯆꯥꯕꯁꯦ ꯍꯛꯆꯥꯡꯗꯁꯨ ꯀꯥꯟꯅꯕꯅꯤ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨ ꯆꯥꯕ ꯍꯦꯟꯖꯟꯅ ꯆꯥꯕꯁꯨ ꯐꯠꯇꯦ ꯑꯗꯣ ꯑꯉꯥꯡꯗꯁꯨ ꯈꯔ ꯄꯤꯖꯧꯕꯀꯣ ꯃꯁꯥꯗ ꯑꯁꯥꯡꯕ ꯇꯤꯟ ꯍꯧꯕꯒ ꯂꯩꯔꯝꯃꯒꯁꯨ ꯌꯥꯡꯅ ꯐꯕꯤꯅꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯤꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯍꯧꯖꯤꯛ ꯃꯃꯥꯁꯦ ꯉꯥꯏꯔꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥꯒꯤ ꯄꯨꯈꯝ ꯄꯥꯏꯗꯅ ꯐꯝꯈꯔꯦ ꯆꯥꯗꯒꯤ ꯑꯗꯨꯕꯁꯦ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯀꯣꯠꯇꯒ ꯇꯧꯔꯤꯁꯤꯕꯁꯦ ꯍꯅꯨꯕꯤꯅꯤꯅ ꯁꯤ ꯍꯥꯞꯄꯤꯈ꯭ꯔꯕꯅꯤꯅ ꯃꯥ ꯍꯔꯥꯎꯕꯅ ꯂꯣꯏꯗꯣꯔꯕꯅꯤ ꯍꯥꯎꯕ꯭ꯔꯥ ꯆꯥꯕꯣ ꯆꯥꯗꯣꯏ ꯃꯍꯥꯎ ꯇꯪꯉꯣ ꯌꯦꯡꯉꯦ ꯍꯥꯎꯕ꯭ꯔ ꯃꯥ ꯅꯪ ꯆꯥ ꯆꯥꯔꯣ ꯌꯥꯎꯕ ꯌꯦꯡꯉꯣ ꯅꯨꯅꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯦ ꯍꯥꯎꯋꯤ ꯈꯥꯕꯗꯅꯦ ꯑꯁꯤ ꯈꯥꯕꯅꯤꯅ ꯉꯥꯎꯔꯦ ꯇꯧꯔꯤꯅꯦ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯕ꯭ꯔꯣ ꯍꯣꯏ ꯍꯥꯎꯋꯦ ꯑꯩ ꯆꯥꯔꯤ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ ꯇꯥꯔꯦ ꯑꯗꯣ ꯁꯥꯗꯤ ꯁꯥꯏ ꯍꯥꯏꯕꯣ ꯑꯗꯣ ꯁꯥꯗꯤ ꯁꯤꯁꯨꯀꯣ ꯁꯥꯏꯖꯕꯇꯅꯤ ꯅꯨꯡꯊꯤꯟꯁꯦ ꯉꯁꯤꯕꯨꯗꯤ ꯐꯩ ꯑꯗꯣ ꯍꯥꯏ ꯉꯝꯄꯣꯠꯇꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯣꯡꯁꯤꯡꯁꯤꯅ ꯑꯃ ꯗꯤꯟ ꯐꯩ ꯀ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯦꯛꯇ ꯈꯨꯗꯛꯇ ꯅꯣꯡꯁꯦ ꯍꯦꯛꯇ ꯍꯧꯔꯛꯏ ꯅꯨꯡꯁꯥ ꯁꯥꯅ ꯅꯣꯡꯒ ꯆꯨꯏꯗꯣ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯅꯨꯡꯁꯥ ꯁꯥꯕ ꯇꯥꯔꯗꯤ ꯅꯣꯡꯆꯨꯞꯇꯒ ꯆꯨꯕ ꯌꯥꯎꯔꯛꯏ ꯊꯥꯕꯜ ꯐꯖꯅꯒ ꯊꯣꯛꯄꯁꯦ ꯈꯪꯍꯧꯗꯅꯅꯦ ꯅꯣꯡ ꯈꯥꯛꯇꯅꯒ ꯈꯣꯠꯇꯅꯒ ꯆꯨꯔꯛꯏ ꯉꯥꯛꯇꯪ ꯃꯃꯥꯡ ꯊꯥꯕꯜ ꯊꯣꯛꯑꯝꯕꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯣꯡꯒ ꯆꯨꯔꯤꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯖꯨꯛ ꯑꯣꯜꯂꯕ ꯈꯪꯗꯦ ꯃꯑꯣꯡ ꯇꯧꯈꯠꯂꯛꯏꯁꯦ ꯇꯧꯔꯤꯁꯤ ꯎꯕꯁꯦ ꯁꯥꯟꯅꯔꯨꯔꯒ ꯑꯗꯒꯤꯗꯤ ꯆꯝꯕꯥꯒ ꯃꯨꯔꯤꯒ ꯇꯧꯗꯅ ꯏꯁꯤꯡꯒ ꯇꯧꯔꯤꯁꯤ ꯎꯕꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯃꯧ ꯄꯣꯊꯤ ꯃꯧ ꯄꯣꯊꯤ ꯌꯥꯔꯦ ꯍꯥꯏꯗꯨꯒ ꯅꯣꯛꯏꯕ ꯏꯀꯥꯏ ꯅꯣꯏꯅ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ ꯏꯀꯥꯏ ꯍꯥꯏꯕꯗ ꯃꯥꯅ ꯅꯣꯛꯏꯕ ꯃꯌꯥꯝ ꯑꯩ ꯏꯆꯟꯅꯨꯄꯤꯁꯦ ꯃꯕꯨꯡꯅ ꯁꯥꯟꯅꯕ ꯊꯣꯛꯈꯤꯕꯗ ꯆꯠꯈꯤꯕ ꯑꯗꯣ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯅ ꯁꯨꯝ ꯃꯣꯏ ꯃꯌꯥꯝ ꯁꯥꯟꯅꯩꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯅꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯅꯕ ꯍꯥꯏꯅ ꯀꯥꯞꯆꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯤ ꯃꯌꯥꯝ ꯁꯥꯟꯅꯩꯁꯤ ꯎꯕꯁꯦ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯍꯩꯅꯕꯤ ꯑꯃꯁꯨ ꯌꯥꯎꯔꯤꯗꯨ ꯃꯔꯛꯁꯤꯒ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯖꯩ ꯃꯆꯥꯅꯤ ꯑꯗꯣ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯆꯠꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯐꯥꯎꯔꯒ ꯍꯥꯏꯗꯤ ꯈꯦꯋꯥ ꯐꯥꯎꯗꯣꯏꯅꯦ ꯁꯤꯗꯒꯤ ꯑꯗꯒꯤ ꯁꯣꯝ ꯃꯥꯒꯤ ꯑꯁꯤꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝ ꯂꯩꯔꯛ ꯆꯠꯐꯝ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯆꯪꯐꯝꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯀꯨꯝꯐꯝꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯃꯌꯥꯝ ꯁꯥꯟꯅꯩꯁꯦ ꯎꯔꯒ ꯍꯥꯟꯅꯒꯤ ꯋꯥꯈꯜ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯋꯥꯈꯜ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯕꯥꯏ ꯕꯥꯏ